ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯊꯣꯏꯊꯣꯏꯕꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯤ ꯀꯣꯔꯧꯉꯥꯟꯕꯤꯕꯨ ꯀꯧꯔꯤ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯐꯤ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯂꯣꯏꯔꯗꯤ ꯊꯣꯛꯂꯛꯑꯣꯅꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯄꯥꯈꯪ ꯀꯌꯥꯅ ꯄꯔꯦꯡ ꯂꯦꯡꯂꯅꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯈꯨꯝꯂꯛꯏ꯫ ꯑꯍꯣꯏ, ꯂꯣꯏꯔꯦ ꯏꯃꯥ꯫ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯗꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯕꯣꯔꯥ ꯍꯧꯅꯕ ꯃꯆꯜꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯇꯣꯠꯂꯤ꯫ ꯆꯥꯎꯕꯤꯅ, ꯑꯣ, ꯑꯩꯅ ꯇꯣꯠꯂꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ꯫ ꯏꯆꯥꯅ ꯇꯣꯠꯄꯅꯦ ꯍꯦꯛꯇ ꯍꯥꯎꯏ꯫ ꯄꯥꯈꯪꯁꯤꯡꯁꯤꯁꯨ ꯏꯆꯥꯅ ꯇꯣꯠꯄꯒꯤ ꯃꯍꯥꯎꯁꯦ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ꯫ ꯕꯣꯔꯥꯁꯦ ꯀꯣꯔꯧꯉꯥꯟꯕꯤꯅ ꯇꯣꯠꯄ ꯃꯥꯟꯗꯦ꯫ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯃꯃꯥ ꯆꯥꯎꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯁ, ꯏꯃꯥꯁꯤꯗꯤꯕ ꯌꯥꯔꯦꯕ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯕꯣꯔꯥ ꯍꯧꯔꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯆꯤꯡꯈꯩ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯔꯧꯉꯥꯟꯕꯤ ꯍꯣꯏꯒꯤ ꯄꯣꯠꯐꯝꯗ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯂꯤ꯫ ꯆꯤꯡꯈꯩꯅ, ꯏꯅꯦ, ꯕꯣꯔꯥ ꯍꯧꯕ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯥꯎꯕꯤꯅ, ꯅꯈꯣꯏ ꯑꯅꯤꯗꯤ ꯏꯟꯊꯣꯛ ꯉꯟꯅ ꯂꯥꯛꯈ꯭ꯔꯦꯗ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯄꯨ ꯆꯥꯔꯛꯂꯕ꯭ꯔꯣ? ꯆꯤꯡꯈꯩꯅ, ꯑꯁ, ꯀꯥꯏꯗꯩꯅꯣꯗꯩꯅꯦ, ꯍꯧꯖꯤꯛꯄꯨ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯑꯁꯨꯛ ꯊꯦꯡꯂꯕꯁꯤꯕꯣ? ꯆꯥꯎꯕꯤꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯟꯃꯟꯈ꯭ꯔꯦꯅꯦ꯫ ꯆꯤꯡꯈꯩꯅ, ꯏꯅꯦ, ꯑꯩꯈꯣꯏꯅ ꯉꯟꯅ ꯂꯥꯛꯂꯤꯁꯦ ꯃꯔꯝ ꯑꯆꯧꯕ ꯑꯃ ꯂꯩ, ꯑꯗꯨꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗ ꯈꯨꯅꯤꯡꯅ ꯏꯜꯂꯤ꯫ ꯆꯥꯎꯕꯤꯅ, ꯏꯃꯥ ꯏꯄꯦꯝꯃ, ꯅꯣꯏꯒꯤ ꯃꯔꯝꯁꯤꯡꯁꯦ ꯌꯥꯝꯃꯟꯈ꯭ꯔꯦꯗ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯅꯥꯀꯟꯗ ꯁꯤꯡ ꯏꯟꯁꯤꯟꯗꯨꯅ ꯇꯥꯔꯤ꯫ ꯄꯥꯔꯤ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕꯤꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯂꯕ ꯃꯇꯨꯡ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯆꯪꯈ꯭ꯔꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ ꯆꯪꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯈꯨꯟꯊꯛꯀꯤ pakhang, ꯈꯨꯟꯈꯥꯒꯤ pakhang ꯀꯌꯥꯅ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯂꯤ꯫ ꯄꯥꯔꯤꯒ ꯆꯤꯡꯈꯩꯒꯁꯨ ꯆꯠꯈ꯭ꯔꯦ꯫ ꯄꯥꯈꯪꯁꯤꯡ ꯑꯗꯨ ꯃꯉꯛ ꯃꯔꯤꯟ ꯆꯠꯇꯣꯏꯒꯤ ꯇꯧꯕ ꯃꯈꯩ ꯀꯣꯔꯧꯉꯥꯟꯕꯤꯕꯨ ꯊꯣꯛꯂꯛꯄꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯪꯅ ꯉꯛ ꯃꯔꯤꯟ ꯆꯠꯇꯧꯕ ꯃꯈꯩ ꯌꯦꯡꯂꯤꯕ ꯑꯗꯨꯕꯣ? ꯄꯥꯈꯪ ꯑꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯀꯩꯁꯨ ꯅꯠꯇꯦꯗ, ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯅꯤ꯫ ꯀꯔꯤꯕꯨꯅꯣ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯍꯥꯏꯕꯕꯣ? ꯅꯣꯏꯒꯤꯁꯤꯕꯨ ꯏꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕ ꯀꯥꯏꯗꯨꯔꯣ? ꯅꯨꯄꯥꯗꯨ ꯏꯀꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯁꯨ ꯌꯥꯕꯖꯥꯠꯅꯤ꯫ ꯅꯣꯏꯒꯤꯁꯤꯗꯤ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯌꯦꯡꯕ ꯂꯥꯛꯄꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯍꯩꯁ, ꯑꯩ ꯏꯆꯥꯅꯨꯄꯤ ꯃꯄꯥꯟꯗ ꯊꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ꯫ ꯅꯨꯄꯥꯗꯨꯅ, ꯑꯁ ꯏꯅꯦ, ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯤꯖꯥꯠꯅꯣ? ꯃꯤꯒ ꯈꯠꯅꯕ ꯌꯥꯎꯔꯕ ꯖꯥꯠꯂꯥ? ꯈꯪꯗ꯭ꯔꯦꯗ, ꯅꯄꯥꯕꯨꯡꯁꯤꯅ ꯉꯥꯡꯅ ꯁꯛꯅꯕꯅ ꯌꯥꯗꯕꯅꯤ꯫ ꯍꯤꯗꯥꯛꯁꯤꯗ ꯊꯛꯂꯅꯨ ꯍꯥꯏꯕꯁꯦ ꯌꯥꯈꯤꯗ꯭ꯔꯕꯅꯤꯗꯣ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯇꯣꯃꯥꯜꯁꯨ ꯍꯤꯗꯥꯛ ꯉꯥꯎꯔꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯍꯥꯏꯔꯗꯨꯅ ꯂꯥꯛꯏ꯫ ꯇꯣꯃꯥꯜꯅ ꯃꯈꯣꯡꯒ ꯀꯥꯔꯟ ꯆꯠꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯒ ꯃꯃꯥꯒꯅꯤꯅꯦ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕꯗ ꯉꯥꯏꯔꯝꯂꯤꯁꯦ꯫ ꯅꯣꯏꯅ ꯑꯩꯕꯨ ꯅꯤꯡꯕꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨ ꯆꯤꯡꯈꯠꯇꯨꯅ ꯅꯣꯛꯂꯤ꯫ ꯃꯈꯣꯡ ꯑꯗꯨꯁꯨ ꯂꯧꯁꯤꯟꯅꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯆꯥꯎꯕꯤꯒ ꯀꯣꯔꯧꯉꯥꯟꯕꯤꯒꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯃꯥꯜꯕꯨ ꯍꯧꯒꯠꯄꯤꯔꯤ꯫ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯍꯤꯗꯥꯛꯁꯤꯗ ꯊꯛꯄꯤꯔꯅꯨ ꯍꯥꯏꯕꯁꯦ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯁꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁ, ꯍꯤꯗꯥꯛ ꯃꯅꯝꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯇꯣꯟ ꯑꯗꯨ ꯃꯦꯜꯂꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ, ꯕꯥꯕꯥ, ꯍꯌꯦꯡꯗꯩꯗꯤ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏꯀꯣ? ꯍꯦꯛ ꯆꯠꯀꯦ ꯇꯧꯔꯗꯤ ꯄꯨꯟꯁꯤꯟꯒꯗꯕꯅꯤ ꯌꯦꯡꯉꯣ꯫ ꯇꯣꯃꯥꯜꯁꯨ ꯃꯔꯣꯜ ꯑꯗꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥ ꯆꯠꯂꯔꯣꯏ ꯍꯌꯦꯡꯗꯒꯤ꯫ ꯑꯣ, ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯃꯄꯥꯕꯨ ꯁꯧꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯒꯤ ꯃꯇꯥ ꯅꯨꯡꯉꯣꯟꯕꯤ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯑꯌꯨꯛꯀꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯅꯨꯡꯉꯣꯟꯕꯤꯅ ꯂꯥꯛꯄ ꯎꯕꯗꯨꯗ ꯀꯧꯔꯛꯏ꯫
ꯏꯇꯥ ꯀꯩ ꯂꯩꯔꯒꯦ ꯑꯁꯨꯛ ꯉꯟꯅ ꯅꯣꯡꯉꯣꯟꯕꯤꯅ ꯏꯇꯥ ꯀꯩꯁꯨ ꯂꯩꯇꯦ ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯂꯥꯎ ꯌꯨꯝꯒꯤ ꯋꯥꯏꯂꯝ ꯇꯩꯅꯕ ꯏꯁꯤꯡꯒ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯉꯔꯥꯡ ꯊꯔꯣꯍꯩꯒ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯇ꯭ꯔꯣ ꯍꯣ ꯆꯠꯂꯦ ꯑꯗꯨꯒ ꯃꯊꯛ ꯂꯩꯀꯥꯏꯒꯤ ꯇꯥ ꯋꯥꯡꯕꯗꯣ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯏ ꯑꯩꯅ ꯅꯣꯏ ꯁꯣꯛꯍꯧꯔꯣ ꯑꯩꯗꯤ ꯁꯣꯛꯂꯔꯣꯏ ꯍꯥꯏꯔꯒ ꯍꯦꯛ ꯂꯥꯛꯄ ꯀꯣꯔꯧꯉꯥꯟꯕꯤꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁ ꯅꯪꯁꯤꯗꯤꯕ ꯍꯣꯏ ꯍꯣꯏ ꯑꯩ ꯄꯨꯟ ꯂꯧꯊꯣꯛꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤꯒ ꯆꯤꯡꯈꯩꯒꯁꯨ ꯂꯝꯖꯦꯟ ꯆꯦꯜꯂꯛꯂꯝꯃꯤ ꯅꯣꯡꯉꯣꯟꯕꯤꯅ ꯇꯨ ꯅꯣꯏ ꯑꯃꯁꯦ ꯂꯥꯛꯂꯤ ꯑꯁ ꯀꯧꯔꯨꯅꯨꯀꯣ ꯇꯨꯃꯤꯟ ꯆꯠꯂꯣ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯆꯤꯡꯈꯩ ꯑꯃꯗꯤ ꯄꯥꯔꯤꯅꯁꯨ ꯎꯔꯦ ꯄꯥꯔꯤꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯨꯛꯁꯤꯗ ꯉꯟꯇꯥꯅ ꯂꯥꯏꯔꯦꯝꯕꯤ ꯑꯣꯛꯅꯔꯛꯏ ꯑꯩꯗꯤ ꯂꯥꯛꯑꯣ ꯆꯪꯂꯨꯁꯦ ꯆꯤꯡꯈꯩꯅ ꯅꯪ ꯍꯔꯥꯎꯖꯔꯝꯃꯅꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯝꯃꯕꯅꯤꯅ ꯑꯁ ꯂꯥꯛꯑꯣ ꯃꯤꯗꯣ ꯂꯥꯛꯆꯒꯦ ꯅꯅꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯣꯔꯧꯉꯥꯟꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯤ ꯄꯥꯔꯤꯅ ꯅꯨꯡꯁꯤ ꯅꯪ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯈꯤꯗꯣꯏꯅꯣ ꯁꯥꯎꯕ ꯐꯔꯣꯗ ꯑꯩ ꯂꯥꯟꯖꯔꯤꯕ ꯈꯔ ꯂꯩꯔꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦꯕ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯁꯥꯎꯔꯅꯨ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯇꯥꯁꯤꯟꯅꯗꯅ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯏꯁꯤꯡ ꯁꯣꯛꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯡꯉꯣꯟꯕꯤꯁꯨ ꯅꯣꯛꯂꯤ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯅꯣꯡꯉꯣꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯄ꯭ꯔꯞ ꯆꯠꯁꯤꯜꯂꯥꯎ ꯁ꯭ꯋꯥꯏꯁꯦ ꯃꯃꯥꯏ ꯄꯥꯟꯗꯕ ꯃꯤ ꯑꯃ ꯂꯩ ꯅꯣꯡꯉꯣꯟꯕꯤꯁꯨ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯈꯔ ꯈꯣꯡꯊꯥꯡ ꯀꯟꯅ ꯆꯠꯂꯤ ꯇꯨꯡꯗꯁꯨ ꯄꯥꯔꯤ ꯑꯃꯗꯤ ꯆꯤꯡꯈꯩ ꯏꯟꯅꯔꯛꯂꯤ ꯅꯣꯡꯉꯣꯟꯕꯤꯅ ꯆꯤꯔꯣꯜꯒꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯆꯠꯈꯤꯅꯣꯃꯤ ꯇꯥ ꯄꯥꯔꯤꯒ ꯀꯥꯏꯅꯕ ꯑꯣꯏꯈꯤꯁꯅꯤꯀꯣ ꯁꯥꯎꯁꯤꯟꯅꯩꯗꯣ ꯈꯪꯉꯦꯕ ꯁꯦ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯋꯣ ꯑꯗꯨꯛ ꯌꯥꯝ ꯅꯨꯡꯁꯤꯅꯈ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯆꯠꯂꯝꯂꯤꯕꯗꯨ ꯂꯦꯞꯄꯤ ꯑꯗꯨꯒ ꯄꯥꯔꯤꯗ ꯇꯨꯡ ꯑꯣꯟꯗꯨꯅ ꯌꯦꯡꯂꯛꯏ ꯄꯥꯔꯤꯁꯨ ꯇꯞꯅ ꯀꯧꯔꯛꯏ ꯅꯨꯡꯁꯤ ꯁꯥꯎꯔꯅꯣꯕ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨꯁꯨ ꯄꯥꯔꯤꯒꯤ ꯃꯑꯣꯡꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯄꯥꯔꯤꯅ ꯆꯤꯡꯈꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯏꯇꯥꯎ ꯑꯩꯒꯤ ꯅꯨꯡꯁꯤꯁꯦ ꯁꯥꯎꯗ꯭ꯔ ꯃꯥꯜꯂꯦꯍꯦ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯂꯥꯎ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯔꯨꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯤꯡꯂꯤ ꯄꯥꯔꯤꯁꯨ ꯆꯤꯡꯈꯩꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯝꯃꯤ ꯆꯤꯡꯈꯩꯅ ꯃꯁꯤꯗꯤꯕ ꯅꯣꯡꯉꯣꯟꯕꯤꯅ ꯏꯇꯥ ꯀꯨꯏꯔꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯆꯤꯡꯈꯩꯅ ꯅꯣꯡꯉꯣꯟꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯡꯉꯣꯟꯕꯤ ꯃꯤꯒꯤ ꯂꯥꯏꯔꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯅꯪꯅ ꯄꯥꯎꯈꯨꯝꯗꯤ ꯁꯨꯛꯄꯤ ꯄꯤꯗꯦ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔ ꯆꯠꯈꯤ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯗꯨꯕ ꯅꯣꯡꯉꯣꯟꯕꯤꯅ ꯑꯁ ꯑꯄꯪꯖꯥꯎꯁꯤꯗꯤ ꯃꯤꯒꯤꯗꯇꯅꯤ ꯅꯪꯅ ꯁꯤꯡꯂꯤꯁꯦ ꯅꯁꯥꯒꯤꯗꯗꯤ ꯄꯨꯔꯥ ꯕꯨꯙꯨꯅꯤ ꯑꯩꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤꯗꯣ ꯋꯥꯈꯜ ꯑꯗꯨꯝ ꯇꯥꯔꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯝꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯅꯣꯡꯉꯣꯟꯕꯤꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯤ ꯁꯣꯝꯗꯅ ꯄꯥꯔꯤꯒ ꯀꯣꯔꯧꯉꯥꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯥꯔꯤꯅ ꯂꯨꯍꯣꯡꯂꯁꯦ ꯍꯥꯏꯕꯩꯕꯨ ꯑꯗꯨ ꯀꯨꯏꯅ ꯁꯥꯎꯅꯕ꯭ꯔꯣ ꯀꯣꯔꯧꯉꯥꯟꯕꯤꯅ ꯁꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯇꯧꯗꯣ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯐꯤꯕꯝꯁꯨ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯆꯍꯤꯁꯨ ꯌꯥꯝꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯩꯈꯣꯏ ꯄꯥꯕꯕꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯒꯦ ꯄꯥꯕꯅ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯍꯧꯔꯒ ꯏꯃꯥꯗꯤ ꯌꯨꯝꯗꯨꯗ ꯀꯃꯥꯏꯅ ꯂꯩꯍꯧꯅꯤ ꯆꯍꯤ ꯈꯔꯗꯤ ꯉꯥꯏꯌꯨ ꯅꯪꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯒꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯧꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯀꯣꯔꯧꯉꯥꯟꯕꯤꯗꯨ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯇꯥꯟꯅꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯁ ꯅꯨꯡꯁꯤ ꯑꯩ ꯉꯥꯏꯗꯣꯏꯅꯤ ꯅꯪꯅ ꯑꯍꯜ ꯑꯣꯏꯔ ꯅꯌꯥ ꯌꯥꯎꯗ꯭ꯔꯁꯨ ꯉꯥꯏꯗꯣꯏꯅꯦꯕ ꯄꯥꯔꯤꯒꯤ ꯋꯥꯍꯩꯗꯨꯗ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯅꯣꯛꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯇꯣꯃꯥꯜꯅ ꯆꯥꯎꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯁꯦꯜꯒ ꯂꯩꯔꯗꯤ ꯄꯤꯔꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯣꯛꯂꯨꯒꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤ ꯑꯗꯨ ꯁꯥꯎꯒꯠꯂꯛꯏ ꯍꯔꯦ ꯉꯔꯥꯡꯒꯤ ꯃꯅꯤꯟ ꯐꯥꯎꯕ ꯀꯣꯛꯂꯝꯈꯤꯔꯣꯏ ꯑꯗꯨꯒ ꯁꯦꯜ ꯄꯤꯔꯛꯎ ꯒꯥꯏꯗꯅ ꯇꯣꯃꯥꯜ ꯑꯗꯨ ꯈꯣꯟ ꯈꯔ ꯋꯥꯡꯂꯞꯅ ꯍꯥꯏꯔꯛꯏ ꯑꯣ ꯑꯩꯅ ꯁꯥꯎꯔꯛꯄꯗꯨꯔꯣ ꯄꯥꯝꯃꯤꯁꯦ ꯆꯥꯎꯕꯤ ꯑꯗꯨ ꯏꯂꯝꯃꯤꯕ ꯐꯤ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯈ꯭ꯋꯥꯡꯆꯦꯠ ꯁꯦꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯁꯥꯎꯔꯛꯎ ꯅꯪꯅ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯕ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯏꯄꯨꯔꯣꯏꯕꯅꯤ ꯈꯟꯅꯅꯦ ꯇꯨꯃꯤꯟꯅ ꯂꯩꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯅꯁꯥ ꯄꯥꯔꯤꯗꯨ ꯌꯦꯡꯕꯅꯤ ꯑꯩꯅ ꯊꯥꯡꯒꯠꯄ ꯉꯝꯅꯤ ꯍꯥꯏꯁꯦ ꯀꯥꯎꯒꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯕꯨ ꯆꯪꯁꯤꯟꯗꯨꯅ ꯊꯥꯡꯒꯠꯀꯦ ꯇꯧꯔꯤ ꯍꯩ ꯃꯃꯥ ꯑꯗꯨꯝꯅ ꯇꯧꯒꯅꯨꯅꯦ ꯅꯪꯕꯣ ꯀꯔꯤꯒꯤ ꯇꯧꯗꯕ ꯅꯪꯕꯨ ꯆꯨꯝꯅ ꯍꯥꯏꯅꯕ ꯌꯥꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯀꯧꯔꯤ ꯏꯕꯦꯝꯃ ꯊꯣꯛꯂꯛꯎ ꯅꯄꯥꯁꯦ ꯑꯃꯨꯛꯇ ꯐꯥꯁꯤ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ
ꯏꯃꯥ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯀꯩꯗꯧꯕ ꯌꯥꯎꯕ ꯅꯠꯇꯦꯅꯦ ꯅꯄꯥꯁꯦ ꯍꯤꯗꯥꯛ ꯊꯛꯄ ꯆꯠꯈꯤꯗꯧꯔꯦ ꯑꯃꯨꯛꯇ ꯐꯥꯁꯤ ꯂꯥꯎꯅꯦ ꯑꯗꯨꯗꯤ ꯐꯥꯁꯤ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯉꯥꯟꯕꯤꯒ ꯆꯥꯎꯕꯤꯒꯅ ꯇꯣꯃꯥꯜꯒꯤ ꯈꯨꯠꯇ ꯐꯥꯔꯒ ꯏꯃꯨꯡꯗ ꯏꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯄꯥ ꯇꯣꯃꯥꯜꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯍꯜꯂꯝꯗꯦ ꯅꯣꯡꯃꯗꯤ ꯊꯪꯅꯕ ꯈꯨꯟꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ ꯇꯥꯎ ꯈꯨꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯎ ꯂꯩꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯕ ꯍꯩꯕꯤ ꯀꯌꯥꯒꯤ ꯑꯉꯝ ꯑꯊꯣꯏ ꯇꯥꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯂꯥꯛꯂꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯅ ꯉꯟꯅ ꯂꯥꯛꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯇꯥꯎ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯄꯥꯎ ꯑꯁꯤ ꯈꯨꯟ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯇꯥꯔꯝꯃꯤ ꯀꯣꯔꯧꯉꯥꯟꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤꯁꯨ ꯃꯈꯣꯏꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯕꯣꯔꯥ ꯍꯧꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯇꯥꯔꯤ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯣꯔꯧꯉꯥꯟꯕꯤꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯕꯨ ꯆꯠꯂꯨꯁꯤꯔꯅꯦ ꯊꯧꯔꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯆꯥꯎꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯗ ꯏꯃꯥꯅ ꯆꯠꯍꯟꯅꯤꯡꯗꯦꯅꯦ ꯊꯧꯔꯝ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯏꯆꯥꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯌꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ ꯂꯩꯌꯨ ꯍꯥꯏꯔꯛꯂꯕꯁꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯑꯩꯈꯣꯏꯒꯨꯝꯕꯤ ꯅꯨꯄꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯗꯣꯏꯁꯤꯗꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯀꯣꯅꯨꯡ ꯍꯥꯏꯕꯁꯤꯗꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯃꯥꯒꯤ ꯋꯥꯈꯜꯁꯤ ꯌꯥꯡꯗꯦꯅꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯑꯩꯗꯤ ꯀꯨꯏꯅꯁꯨ ꯂꯩꯔꯣꯏ ꯊꯥ ꯑꯃꯅꯤ ꯈꯛꯇꯃꯛ ꯂꯩꯒꯦ ꯍꯣꯏ ꯑꯗꯨꯕꯨ ꯅꯄꯥꯕꯨꯡꯒꯤ ꯋꯥ ꯑꯃꯗꯤ ꯇꯥꯈꯤꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯣꯔꯧꯉꯥꯟꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯆꯥꯛ ꯆꯥꯔꯤ ꯀꯣꯔꯧꯉꯥꯟꯕꯤꯅ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯂꯥꯎꯈꯤꯕꯗꯨ ꯇꯥꯍꯧꯕ꯭ꯔꯥ ꯇꯣꯃꯥꯜꯅ ꯇꯥꯍꯧꯏꯅꯦ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯕ ꯍꯩꯕꯒꯤ ꯑꯊꯣꯏ ꯑꯍꯦꯟ ꯈꯟꯒꯗꯧꯔꯤ ꯍꯥꯏꯅ ꯂꯥꯎꯔ ꯆꯠꯈꯤꯗꯥꯏꯅꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯍꯪꯂꯤꯕꯕꯣ ꯕꯥꯕꯥ ꯑꯗꯣ ꯅꯆꯥꯁꯨ ꯌꯥꯎꯖꯔꯨꯒꯦ ꯑꯊꯣꯏ ꯑꯍꯦꯟꯗꯨꯗ ꯃꯥꯏ ꯄꯥꯛꯂꯛꯂꯕꯗꯤ ꯑꯆꯧꯕ ꯃꯅꯥ ꯃꯊꯨꯝ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜ ꯑꯗꯨ ꯃꯆꯥꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯆꯥꯇꯣꯝꯕꯤꯕꯨ ꯌꯥꯎꯔꯨꯒꯦ ꯍꯥꯏꯕ ꯑꯩ ꯂꯩꯅ ꯏꯆꯥꯅ ꯀꯣꯅꯨꯡꯗ ꯀꯩꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ ꯏꯄꯥꯅ ꯅꯃꯥꯅ ꯆꯥꯕ ꯋꯥꯍꯟꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯗꯨꯅ ꯅꯃꯥꯅ ꯆꯥꯕ ꯋꯥꯍꯜꯂꯔꯣꯏ ꯕꯥꯕꯥ ꯍꯛꯆꯥꯡꯗꯨ ꯁꯣꯜꯂꯤ ꯄꯥꯕꯅ ꯍꯛꯆꯥꯡ ꯀꯟꯈꯠꯂꯕ ꯀꯥꯟꯗ ꯏꯃꯥꯒ ꯑꯩꯒ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯃꯇꯝ ꯈꯔꯗꯤ ꯄꯥꯕ ꯄꯣꯊꯥꯕꯤꯈꯣ ꯆꯥꯎꯕꯤꯁꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏꯁꯦ ꯌꯥꯔꯦꯗ ꯅꯄꯥꯅ ꯆꯥꯁꯦ ꯆꯥꯛꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯈꯣ ꯂꯣꯏꯅ ꯏꯪꯈꯤꯕ ꯇꯥꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯅꯨꯡꯉꯣꯟꯕꯤ ꯍꯣꯏꯗ ꯂꯥꯛꯂꯤ ꯅꯨꯡꯉꯣꯟꯕꯤ ꯑꯗꯨ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯥ ꯑꯃꯗ ꯆꯝꯄ꯭ꯔꯥ ꯍꯥꯞꯂꯗꯨꯅ ꯆꯥꯔꯤ ꯀꯣꯔꯧꯉꯥꯟꯕꯤ ꯂꯥꯛꯄ ꯎꯕ ꯑꯗꯨꯗ ꯀꯧꯔꯛꯏ ꯏꯇꯥ ꯂꯥꯛꯏꯔꯣ ꯇꯥꯟ ꯌꯥꯝ ꯆꯥꯟꯅꯔꯤ ꯂꯥꯛꯑꯣ ꯍꯩ ꯆꯥꯁꯦ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯅꯨꯡꯉꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯊꯃꯣꯏ ꯀꯥꯏꯔꯕꯤ ꯁꯛꯇꯝꯗ ꯂꯥꯛꯂꯤꯁꯤꯅ ꯏꯇꯥ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥ ꯄꯥꯔꯤꯒ ꯑꯃꯨꯛ ꯁꯥꯎꯅꯔꯕꯣ ꯑꯁ ꯇꯥꯅꯤꯡꯗꯦꯀꯣ ꯋꯥ ꯐꯥꯎ ꯍꯥꯏꯗ꯭ꯔꯤ ꯋꯥꯈꯜꯒ ꯁꯥꯒꯠꯈ꯭ꯔꯦ ꯀꯩ ꯋꯥꯅꯣ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯏꯇꯥ ꯉꯔꯥꯡ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯅꯨꯡꯗ ꯑꯍꯦꯟꯅ ꯊꯣꯏꯇꯥꯅꯒꯅꯤ ꯍꯥꯏꯔꯝꯕꯗꯣ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯉꯣꯟꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯨꯞꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯣꯔꯧꯉꯥꯟꯕꯤꯅ ꯏꯇꯥ ꯀꯩꯗꯧꯔꯒꯦ ꯅꯨꯡꯉꯣꯟꯕꯤ ꯑꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯄꯨꯟꯗꯣꯏꯅꯣ ꯑꯩꯒ ꯅꯛꯅ ꯂꯣꯏꯅꯖꯕꯗꯤ ꯏꯇꯥ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯉꯣꯟꯕꯤꯗꯨ ꯀꯞꯂꯛꯏ ꯏꯇꯥ ꯀꯞꯀꯅꯨ ꯑꯩ ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯀꯨꯏꯅ ꯂꯩꯔꯛꯂꯣꯏ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯑꯣ ꯇꯥ ꯄꯥꯔꯤꯒ ꯑꯃꯨꯛꯇ ꯎꯅꯗꯨꯅ ꯋꯥꯁꯦ ꯍꯥꯏꯔꯝꯈꯤꯒꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯔꯤ ꯍꯣꯏꯔꯣꯝꯗ ꯂꯥꯛꯂꯤ ꯄꯥꯔꯤ ꯍꯣꯏ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯃꯗ ꯄꯥꯔꯤꯕꯨ ꯀꯧꯊꯣꯛꯍꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯄꯥꯔꯤꯁꯨ ꯊꯣꯛꯂꯛꯏ ꯅꯨꯡꯉꯣꯟꯕꯤꯅ ꯏꯇꯥ ꯇꯥ ꯄꯥꯔꯤꯒ ꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯑꯩ ꯉꯥꯏꯔꯝꯒꯦ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯂꯤ ꯄꯥꯔꯤꯅ ꯅꯨꯡꯁꯤ ꯀꯩ ꯂꯩꯔꯒꯦ ꯑꯩꯅ ꯑꯗꯨꯝ ꯍꯣꯔꯦꯟ ꯇꯞꯅ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯉꯁꯤ ꯅꯪꯅ ꯑꯩ ꯎꯅꯕ ꯂꯥꯛꯏꯁꯦ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯗꯣꯏ ꯃꯥꯜꯂꯤ ꯇꯥ ꯄꯥꯔꯤ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯄ ꯇꯥꯔꯦ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯊꯧꯔꯝ ꯑꯗꯨ ꯌꯦꯡꯕ ꯆꯠꯀꯅꯤ
ngarang ningthaugi ꯂꯥꯟꯃꯤꯁꯤꯡꯅ ꯍꯥꯏꯔꯝꯕꯗꯨꯒꯤ 𝗥𝗲𝗰 ꯇꯥꯅꯕ ꯀꯔꯤꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯒꯤꯗ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯈ꯭ꯔꯤꯕꯗꯨꯅꯤ ꯇꯥꯄꯥꯔꯤ ꯑꯩꯒꯤ ꯁꯤꯟꯐꯝ ꯊꯤꯖꯕꯅꯤ ꯑꯩ ꯈꯨꯠ ꯇꯦꯛꯄ ꯅꯠꯇꯦ ꯈꯣꯡ ꯇꯦꯛꯄ ꯅꯠꯇꯦ ꯁꯤꯗ ꯃꯤꯒꯤ ꯃꯇꯦꯡ ꯂꯧꯔꯣꯏ ꯏꯕꯥꯅꯤ ꯂꯧꯅ ꯂꯩꯅꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯇꯥꯄꯥꯔꯤꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯗꯤ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯄꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯀꯣꯔꯧꯉꯥꯟꯕꯤꯗꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ ꯏꯔꯨ ꯃꯥꯏꯊꯖꯔꯗꯨꯅ ꯁꯥꯡꯈ꯭ꯔꯕ ꯁꯝꯂꯥꯡ ꯑꯗꯨ ꯊꯥꯗꯣꯛꯂꯤ ꯈ꯭ꯋꯥꯡꯗꯁꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯅꯦꯛꯅ ꯂꯩꯇꯦꯡꯂꯤ ꯐꯨꯔꯤꯠꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯂꯤꯠꯂꯤ ꯑꯎꯕ ꯀꯅꯥꯅ ꯉꯥꯎꯔꯣꯏꯗꯕ ꯂꯩꯇꯦ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯅ ꯐꯥꯎ ꯏꯀꯥꯏꯖꯒꯅꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯦꯡꯅꯕ ꯂꯥꯛꯃꯤꯟꯅꯔꯤ ꯃꯈꯣꯏꯁꯨ ꯁꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯛꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄꯁꯤꯡꯅ ꯀꯣꯔꯧꯉꯥꯟꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯊꯧꯔꯝꯁꯤꯕꯨ ꯌꯦꯡꯕ ꯈꯛꯇ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒ ꯑꯣꯏꯕ ꯖꯥꯠꯂ ꯍꯥꯏꯅ ꯁꯣꯟꯅꯔꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯗꯨ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯆꯥꯎꯔꯕ ꯂꯝꯄꯥꯛ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯐꯝꯅꯔꯤ ꯀꯣꯔꯧꯉꯥꯟꯕꯤ ꯑꯃꯗꯤ ꯆꯥꯎꯕꯤ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯐꯖꯔꯕ ꯄꯨꯝꯅꯃꯛꯇꯨ ꯎꯕꯗ ꯀꯣꯌꯦꯡ ꯌꯦꯡꯂꯤ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯎꯕꯗ ꯀꯣꯔꯧꯉꯥꯟꯕꯤꯗꯤ ꯃꯥꯏꯊꯤꯔꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯤ ꯀꯣꯅꯨꯡꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯅ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯊꯧꯔꯝ ꯑꯁꯤꯗ ꯑꯉꯝ-ꯑꯊꯣꯏ ꯇꯥꯟꯅꯕꯤꯒꯗꯕꯁꯤꯡ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏꯃꯛꯇ ꯊꯣꯛꯄꯤꯔꯛꯂꯣ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯗꯕ ꯄꯨꯝꯕ ꯊꯣꯛꯅꯔꯛꯏ ꯀꯣꯔꯧꯉꯥꯟꯕꯤꯗꯤ ꯊꯣꯛꯂꯝꯗꯥꯏꯗ ꯃꯃꯥ ꯃꯄꯥꯕꯨ ꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯖꯔꯤ ꯑꯁꯥꯡꯕ ꯃꯁꯝ ꯑꯗꯨꯁꯨ ꯁꯝꯕꯨꯜ ꯄꯨꯟꯈꯠꯂꯤ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯛꯅꯔꯝꯃꯤ ꯑꯗꯨꯛ ꯅꯤꯡꯊꯤꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯉꯛꯂꯤꯕꯅꯤ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨꯁꯨ ꯀꯣꯔꯧꯉꯥꯟꯕꯤꯕꯨ ꯎꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯁꯨꯛ ꯐꯖꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯊꯧꯔꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯩꯍꯟꯒꯦ ꯍꯥꯏꯔꯛꯂꯅꯤ ꯍꯣꯔꯦꯟ ꯅꯤꯡꯊꯧꯒ ꯑꯩꯒꯅ ꯃꯍꯥꯎ ꯑꯗꯨ ꯌꯦꯡꯕꯗ ꯑꯩꯅ ꯁꯣꯏꯗꯅ ꯌꯦꯠꯀꯅꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯊꯧꯔꯝ ꯑꯁꯤꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯅꯕ ꯊꯝꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯌꯥꯝ ꯊꯋꯥꯏ ꯇꯥꯅ ꯍꯥꯎꯔꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯂꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯃꯥꯒ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯃꯤꯅ ꯆꯥꯕꯗ ꯍꯥꯎꯒꯗꯕ ꯃꯑꯣꯡꯗ ꯌꯥꯝ ꯐꯖꯅ ꯁꯦꯝꯂꯤ ꯀꯣꯔꯧꯉꯥꯟꯕꯤꯒꯤ ꯊꯋꯥꯏ ꯇꯥꯅ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯅꯤꯡꯊꯧꯅꯁꯨ ꯌꯦꯡꯂꯤ ꯅꯤꯡꯊꯧꯅ ꯀꯣꯔꯧꯉꯥꯟꯕꯤꯗ ꯌꯦꯡꯕꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯂꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕꯤꯗ ꯂꯣꯏꯅꯃꯛ ꯃꯤꯠꯐꯝ ꯇꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯔꯧꯉꯥꯟꯕꯤꯅ ꯊꯣꯡꯕ ꯊꯥꯛꯄ ꯏꯍꯥꯟ ꯍꯥꯟꯅ ꯂꯣꯏꯔꯝꯃꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯅꯅꯕ ꯌꯥꯝ ꯐꯖꯅ ꯁꯦꯝꯂꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝ ꯑꯗꯨ ꯊꯝꯂꯤ ꯃꯍꯥꯔꯥꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯊꯝꯂꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕꯤꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯀꯣꯔꯧꯉꯥꯟꯕꯤꯅ ꯊꯣꯡꯂꯤꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯆꯥꯔꯤ ꯅꯤꯡꯊꯧ ꯑꯗꯨ ꯍꯥꯎꯔꯦ ꯍꯥꯏꯒꯨꯝ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯆꯥꯔꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯁꯨ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯆꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯄꯨꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯤ ꯃꯇꯧ ꯑꯗꯨꯗ ꯊꯧꯔꯝ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯄ ꯄꯨꯝꯕꯅ ꯃꯊꯦꯜ ꯑꯗꯨ ꯍꯥꯎꯔꯝꯃꯔꯣꯏ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯁꯦꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯔꯗꯨꯅ ꯄꯔꯦꯡ ꯁꯥꯅ ꯂꯦꯞꯂꯗꯨꯅ ꯃꯊꯦꯜ ꯑꯗꯨ ꯃꯍꯥꯎ ꯌꯦꯡꯍꯜꯂꯤ ꯅꯤꯡꯊꯧ ꯑꯗꯨ ꯃꯊꯦꯜ ꯃꯌꯥꯝ ꯑꯗꯨ ꯊꯨꯅ ꯃꯍꯥꯎ ꯌꯦꯡꯂꯤ ꯁꯤꯃꯗꯤ ꯍꯥꯎꯏ ꯍꯥꯏꯅ ꯀꯨꯏꯅ ꯑꯃꯠꯇ ꯐꯥꯎ ꯆꯥꯔꯝꯗꯦ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨꯁꯨ ꯃꯍꯥꯎ ꯌꯦꯡꯂꯤ ꯄꯨꯝꯅꯃꯛ ꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯈꯟꯅꯕꯒꯤ ꯃꯤꯡ ꯂꯥꯎꯊꯣꯛꯀꯦ ꯇꯧꯔꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯊꯤꯕꯤ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛ ꯌꯦꯡꯂꯛꯏ ꯎꯔꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯨꯁꯨꯛ ꯃꯨꯕꯤ ꯑꯊꯤꯕꯤ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨ ꯑꯊꯤꯕꯤ ꯑꯗꯨ ꯈꯜꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯤ ꯊꯧꯔꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯍꯥꯎ ꯂꯩꯅ ꯊꯣꯡꯂꯛꯄ ꯃꯍꯥꯛꯀꯤ ꯃꯤꯡꯗꯤ ꯀꯣꯔꯧꯉꯥꯟꯕꯤ ꯀꯣꯔꯧꯉꯥꯟꯕꯤꯕꯨ ꯂꯥꯎꯊꯣꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ
ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯗꯤ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯐꯝꯂꯝꯕꯗꯒꯤ ꯂꯦꯞꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯊꯦꯜꯁꯤꯡ ꯑꯁꯦ ꯆꯥꯔꯛꯄ ꯃꯌꯥꯝꯗꯗꯤ ꯀꯣꯔꯧꯉꯥꯟꯕꯤ ꯍꯥꯏꯔꯤꯕ ꯃꯥꯅ ꯏꯍꯥꯎ ꯍꯥꯎꯇꯦ꯫ ꯑꯗꯨꯅ ꯃꯥꯁꯦ ꯀꯔꯤꯒꯤ ꯈꯟꯒꯗꯧꯔꯤꯕꯅꯣ? ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ? ꯃꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯐꯔꯦ, ꯃꯍꯥꯛꯅ ꯊꯣꯡꯕꯁꯦ ꯅꯪ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯁꯤꯅ ꯀꯅꯥꯅꯣ? ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯥꯗ ꯂꯦꯞꯂꯤꯕꯤ ꯑꯃꯨꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯅꯤꯡꯊꯧꯅ ꯇꯥꯕꯤꯔꯅꯤ ꯈꯟꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯣ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯊꯦꯜ ꯂꯨꯀꯣꯏꯕꯨꯅ ꯀꯣꯔꯧꯉꯥꯟꯕꯤꯅ ꯁꯦꯝꯍꯜꯂꯒꯦ, ꯑꯗꯨꯒ ꯅꯪꯒꯤꯕꯨꯅ ꯑꯃꯨꯕꯤ ꯑꯁꯤꯅ ꯁꯦꯝꯍꯜꯂꯣ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯃꯥꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯇꯥꯌꯣꯟꯅꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯁꯥꯎꯔꯁꯨ ꯁꯥꯎꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯃꯗꯤ ꯑꯃꯨꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯅꯥ ꯀꯌꯥꯕꯨꯁꯨ ꯄꯤꯕꯤꯔꯝꯃꯤ, ꯐꯧ ꯑꯃꯗꯤ ꯆꯦꯡ ꯍꯋꯥꯏꯅꯆꯤꯡꯕꯁꯨ ꯄꯤꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯇꯧꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯀꯌꯥ ꯇꯧꯗꯨꯅ ꯆꯧꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜꯁꯨ ꯊꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯂꯩꯍꯧꯔꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯃꯥ ꯃꯄꯥ ꯆꯠꯈꯤꯕꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯀꯣꯔꯧꯉꯥꯟꯕꯤꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯣꯡ ꯊꯥꯛꯇꯨꯅ ꯁꯦꯝꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯀꯣꯔꯧꯉꯥꯟꯕꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯃꯨꯕꯤ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯕ ꯂꯥꯛꯂꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯁꯨ ꯈꯦꯔ ꯑꯗꯨ ꯆꯥꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯊꯣꯔꯛꯏ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯁꯨꯃꯥꯏꯅꯕꯨ ꯀꯅꯥꯅ ꯈꯦꯔ ꯍꯧꯅꯒꯦ? ꯍꯥ? ꯅꯪꯅ ꯌꯨꯝꯗ ꯆꯠꯄ ꯄꯥꯝꯕ꯭ꯔꯣ? ꯑꯃꯨꯕꯤ ꯑꯗꯨ ꯀꯤꯅ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏ ꯃꯇꯨꯡꯗ ꯍꯥꯎꯅꯕ ꯍꯣꯠꯅꯖꯔꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯋꯥꯈꯜ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪ ꯑꯩꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯂꯅꯨ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯊꯕꯛ ꯑꯇꯣꯞꯄ ꯑꯃ ꯑꯩꯅ ꯄꯤꯔꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯁꯅꯥ ꯑꯃꯗꯤ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ꯫ ꯑꯃꯨꯕꯤ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯁꯨ ꯑꯃꯨꯕꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯗꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤꯕꯨ ꯂꯥꯛꯅꯕ ꯀꯧꯔꯕꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏ ꯑꯗꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕꯤ ꯑꯗꯨ ꯆꯪꯂꯛꯏ꯫ ꯏꯇꯥ ꯀꯣꯔꯧꯉꯥꯟꯕꯤ, ꯅꯤꯡꯊꯧꯒꯤ ꯆꯥꯛ ꯊꯣꯡꯂꯤꯕ꯭ꯔꯣ? ꯏꯇꯥ, ꯅꯪꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕꯣ? ꯊꯣꯡꯉꯔꯣꯏ꯫ ꯃꯍꯥꯔꯥꯅꯤꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯌꯦ꯫ ꯑꯗꯣ ꯏꯇꯥ, ꯅꯪ ꯅꯊꯟꯇ ꯇꯧꯕꯗꯨ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯁꯨ ꯌꯥꯎꯕꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯔꯧꯉꯥꯟꯕꯤꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨ ꯑꯃꯨꯕꯤꯅ ꯊꯣꯡꯈ꯭ꯔꯦ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ ꯏꯟꯁꯥꯡ ꯑꯗꯨ ꯑꯃꯨꯕꯤ ꯊꯣꯡꯍꯟꯅꯤꯡꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯨꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯟꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤ꯫ ꯑꯃꯨꯕꯤ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯍꯥꯞꯇ ꯍꯥꯞꯇꯨꯅ ꯊꯣꯡꯂꯤ꯫ ꯑꯃꯨꯕꯤ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕꯤꯅ ꯑꯣꯟꯊꯣꯛꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯊꯨꯝ ꯈꯨꯕꯥꯝ 3-4 ꯍꯥꯞꯆꯤꯜꯂꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯑꯃꯨꯕꯤꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯒꯤ ꯃꯅꯝ ꯑꯗꯨ ꯅꯝꯊꯤꯔꯛꯏ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥ, ꯏꯟꯁꯥꯡ ꯃꯅꯝꯁꯤꯕꯨ ꯀꯩꯅꯣꯝꯃ ꯇꯧꯏꯗ꯫ ꯀꯩꯀꯩ ꯍꯥꯞꯂꯨꯔꯒꯦ ꯏꯇꯥ? ꯀꯣꯔꯧꯉꯥꯟꯕꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯗꯨꯗ ꯐꯤꯡꯂꯥꯎꯅ ꯁꯥꯎꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯗ, ꯑꯩꯕꯨ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝꯅ ꯊꯣꯡꯕ ꯍꯩꯇꯕꯒꯤ ꯃꯑꯣꯡꯗ ꯅꯍꯥꯛ ꯈꯛꯇꯅ ꯊꯣꯡ ꯊꯥꯛꯄ ꯍꯩ ꯈꯜꯂꯤꯔꯣ? ꯅꯊꯟꯇ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯋꯥꯅꯤ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯁꯥꯎꯕꯤꯔꯤꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯪꯈꯤ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯏꯟꯖꯥꯡ ꯑꯗꯨ ꯃꯅꯝꯂꯝꯂꯤ꯫ ꯃꯍꯥꯛ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯏꯟꯖꯥꯡ ꯑꯃ ꯊꯥꯡꯒꯠꯀꯦ ꯍꯥꯏꯗꯨꯅ ꯌꯥꯝ ꯊꯨꯅ ꯁꯦꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯁꯨ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯆꯪꯂꯛꯄ ꯎꯕꯗ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯆꯩ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯛꯏ, ꯀꯣꯔꯧꯉꯥꯟꯕꯤ, ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯅꯤꯡꯊꯧ ꯑꯗꯨ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯐꯠ ꯍꯥꯏꯗꯣꯛꯂꯨꯏ, ꯏꯅꯤꯡꯊꯧ, ꯆꯥꯛ ꯂꯣꯏꯔꯦ, ꯁꯦꯝꯖꯔꯛꯂꯣꯔꯥ? ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ, ꯑꯣ, ꯐꯔꯦ ꯐꯔꯦ, ꯁꯦꯝꯂꯛꯎ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯃꯁꯥꯗꯨ ꯄꯥꯈꯠꯆꯩ꯫ ꯍꯤꯟꯖꯥꯡ ꯑꯗꯨ ꯍꯥꯎꯔꯝꯂꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯒꯤ ꯃꯃꯥꯡꯗ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯂꯤ꯫
ꯅꯤꯡꯊꯧ ꯁꯅꯥꯌꯥꯏ ꯑꯗꯨ ꯈꯨꯠ ꯆꯥ ꯍꯥꯝꯂꯤ꯫ ꯂꯣꯏꯔꯕ ꯀꯥꯟ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯍꯤꯟꯖꯥꯡ ꯑꯗꯨ ꯀꯣꯊꯔꯤ꯫ ꯑꯗꯨꯕꯨ ꯆꯥꯛ ꯑꯗꯨ ꯍꯨꯛꯇ꯭ꯔꯤꯉꯩ ꯃꯅꯝ ꯑꯗꯨ ꯅꯝꯂꯛꯄꯗ ꯍꯤꯟꯖꯥꯡ ꯑꯗꯨ ꯆꯥꯕ ꯇꯧꯗꯅ ꯀꯣꯔꯧꯉꯥꯟꯕꯤꯗ ꯑꯉꯛꯄ ꯁꯛꯐꯝꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ ꯃꯅꯝꯁꯤꯗꯤ?" ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ ꯑꯃꯨꯛ..." ꯑꯁꯤ ꯍꯥꯏꯕꯗ ꯉꯥꯏꯔꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯁꯣꯏꯅꯤꯌꯦ, ꯌꯥꯔꯣꯏꯌꯦ꯫ ꯑꯍꯦꯟ ꯑꯊꯣꯏ ꯇꯥꯟꯅꯕ ꯑꯗꯨꯗ ꯁꯣꯏꯈꯤꯗꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯥꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨꯗ ꯍꯥꯎꯇꯦ ꯍꯥꯏꯖꯈꯤꯕ ꯑꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯤ ꯑꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯤꯟꯖꯥꯡ ꯑꯗꯨ ꯇꯪꯉꯤ꯫ ꯑꯗꯨꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯑꯁꯨꯛ ꯍꯥꯎꯇꯕ ꯌꯦꯟꯁꯥꯡꯁꯤꯕꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯁꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ?" ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯗꯨꯅ ꯀꯤꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯅꯤ, ꯅꯅꯥꯏꯅ ꯇꯧꯈꯤꯕꯅ..." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯉꯥꯏꯔꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯅꯤꯡꯊꯧꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯈꯟꯅ ꯋꯥ ꯃꯔꯛ ꯊꯠꯆꯤꯜꯂꯤ, "ꯌꯥꯔꯦ ꯌꯥꯔꯦ, ꯆꯪꯈ꯭ꯔꯣ, ꯑꯗꯨꯒ ꯅꯪ ꯃꯐꯝꯁꯤꯗꯁꯨ ꯂꯩꯕ ꯌꯥꯔꯣꯏ." ꯅꯤꯡꯊꯧ ꯁꯅꯥꯌꯥꯏ ꯑꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯏꯟꯁꯥꯡ ꯑꯗꯨꯗ ꯌꯦꯡꯂꯤ꯫ ꯃꯍꯥꯛꯅ ꯉꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯁꯨꯛ ꯀꯨꯏꯅ ꯀꯣꯔꯧꯉꯥꯟꯕꯤꯅ ꯅꯤꯡꯊꯧꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗ ꯁꯣꯏꯔꯛꯇ꯭ꯔꯤ, ꯑꯗꯨꯒ ꯉꯁꯤ ꯈꯪꯁꯣꯏ ꯁꯣꯏꯔꯛꯄ ꯑꯁꯤꯗ ꯉꯛꯂꯤꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯁꯦ ꯀꯣꯅꯨꯡꯗꯒꯤ ꯆꯠꯍꯟꯈ꯭ꯔꯁꯤ." ꯅꯤꯡꯊꯧ ꯑꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯃꯍꯥꯔꯥꯅꯤ, ꯃꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯅꯦ꯫ ꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ꯫ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯅ ꯆꯪꯂꯛꯄꯅꯤ꯫ ꯌꯦꯟꯁꯥꯡ ꯑꯃ ꯊꯣꯡꯍꯜꯂꯨ ꯑꯃꯨꯕꯤꯗ." ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯑꯃꯨꯕꯤ ꯄꯜꯂꯛꯄ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯅ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯃꯨꯕꯤ ꯑꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ꯫ ꯌꯥꯅꯤ, ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯊꯣꯡꯂꯒꯦ, ꯄꯥꯡꯅ ꯄꯥꯡꯅꯕ ꯆꯥꯕꯤꯔꯣ." ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯃꯥꯒꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯁꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛꯇ ꯅꯤꯡꯊꯧꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯗꯤ ꯅꯤꯡꯊꯧꯕꯨ ꯊꯥꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯀꯣꯔꯧꯉꯥꯟꯕꯤꯕꯨ ꯀꯔꯝꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯀꯥ ꯇꯝꯅ ꯆꯪꯈꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯁꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯣꯔꯧꯉꯥꯟꯕꯤꯒꯤ ꯇꯨꯡꯗ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯀꯥꯒꯤ ꯊꯣꯡ ꯃꯄꯥ ꯑꯗꯨꯗ ꯃꯅꯥꯗꯨ ꯇꯞꯅ ꯊꯥꯡꯖꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯒꯗꯧꯔꯤꯕꯅꯣ?" ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯛꯏ, "ꯀꯣꯔꯧꯉꯥꯟꯕꯤ, ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯤꯒꯤ ꯂꯧꯁꯤꯜꯂꯣꯏ? ꯅꯪꯕꯨ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ?" ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯍꯔꯥꯎꯅ ꯅꯣꯛꯂꯤ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯗꯤ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯒ ꯄꯥꯛꯅ ꯂꯩꯃꯤꯟꯅꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯐꯥꯎꯕ ꯄꯥꯛꯅ ꯁꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯒꯤ ꯃꯅꯥꯛ ꯅꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅꯗꯤ ꯍꯟꯅ ꯌꯦꯡꯉꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛꯈꯨꯝꯗꯅꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏ ꯑꯗꯨ ꯆꯥꯛ ꯆꯥꯔꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯁꯨ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯆꯪꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯀꯣꯔꯧꯉꯥꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯣꯔꯧꯉꯥꯟꯕꯤ, ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ꯫ ꯑꯩꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯁꯅꯥ ꯑꯃꯗꯤ ꯃꯅꯤ ꯃꯨꯛꯇꯥꯅ ꯄꯨꯟꯗꯨꯅ ꯁꯥꯕ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ ꯑꯃ ꯅꯪꯒꯤꯗꯤ ꯍꯥꯏꯗꯨꯅ ꯁꯥꯔꯤ꯫ ꯅꯪꯉꯣꯟꯗꯁꯨ ꯂꯤꯛ ꯑꯗꯨ ꯁꯤꯕꯗ ꯌꯥꯝꯅ ꯄꯛꯆꯒꯅꯤ." ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯍꯔꯥꯎꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯐꯠ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯥꯎꯅ ꯈꯣꯟ ꯋꯥꯡꯇꯛꯅ ꯍꯥꯏꯔꯛꯏ, "ꯀꯣꯔꯧꯉꯥꯟꯕꯤ, ꯅꯪ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯅꯤ." ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯃꯔꯨ ꯂꯨꯞꯊꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯕꯤꯔꯤꯕꯁꯦ? ꯑꯩꯉꯣꯟꯗꯒꯤ ꯏꯂꯥꯞ ꯂꯥꯞꯊꯣꯛꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯦ?"
ꯅꯤꯡꯊꯧꯅ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ? ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯊꯑꯣꯏꯗꯅ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯁꯛ ꯄꯨꯝꯕ ꯂꯣꯠꯄ ꯅꯨꯄꯥ ꯑꯃ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯍꯧꯍꯟꯗꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯊꯥꯡ ꯑꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯌꯥꯟꯊꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯗꯨ ꯊꯋꯥꯏ ꯊꯥꯔꯝꯂꯅꯤ ꯈꯪꯕꯒ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯩꯁꯨ ꯃꯝꯕ ꯑꯣꯏꯕꯅ ꯅꯨꯄꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯩ ꯊꯥꯡꯒꯠꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯛꯂꯣꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧꯅꯤ ꯈꯟꯅ ꯊꯥꯡꯅ ꯊꯤꯜꯂꯨꯔꯤꯕ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯐꯤꯅ ꯁꯥꯕ ꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯁꯛꯂꯣꯠꯄ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯠꯇꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏ ꯑꯗꯨ ꯊꯧꯁꯥꯗꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯈꯪ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯦ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯑꯃꯗ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯑꯃꯨꯕꯤ, ꯀꯣꯔꯧꯉꯥꯟꯕꯤ ꯃꯈꯣꯏꯕꯨ ꯀꯧꯔꯛꯑꯣ ꯍꯥꯏꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯃꯈꯣꯏꯁꯨ ꯂꯥꯛꯂꯤ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯀꯥꯏꯗ ꯁꯣꯛꯀꯦ? ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯁꯣꯛꯄ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯌꯦꯡꯂꯝꯕ ꯑꯗꯨ ꯂꯦꯞꯂꯗꯨꯅ ꯅꯤꯡꯊꯧꯗꯨ ꯊꯥꯡꯅ ꯊꯤꯟꯒꯦ ꯇꯧꯔꯝꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯅꯪꯅ ꯑꯩꯒꯤ ꯏꯁꯣꯔꯃꯛꯅꯤ ꯈꯟꯖꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯗ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯝꯕ ꯀꯩꯁꯨ ꯁꯥꯏ? ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯅꯪꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯍꯥꯛ ꯑꯁꯦ ꯑꯩꯅ ꯆꯤꯡꯅꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯗꯤ ꯀꯔꯤꯝꯇ ꯈꯨꯝꯗꯅ ꯃꯀꯣꯛ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯅꯪꯒꯤ ꯃꯤꯅꯝꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯇꯣꯛꯂꯣ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯉꯛꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯔꯤ ꯋꯥꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ, ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯕ, ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯨꯕꯒ ꯅꯪꯅ ꯇꯧꯊꯣꯔꯛꯄꯒ ꯇꯥꯏꯌꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯥꯈꯠꯅ ꯌꯦꯡꯂꯤ꯫ ꯅꯤꯡꯊꯧꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯈꯜꯂꯤꯕꯗꯣ ꯑꯔꯥꯟꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ? ꯏꯃꯤꯠꯃꯛꯅ ꯎꯔꯕ ꯊꯧꯗꯣꯛ ꯑꯗꯨꯕꯣ? ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯩꯕꯨ ꯊꯥꯖꯗꯕ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯃꯥꯏꯕꯤ ꯑꯍꯩꯕꯤ ꯑꯃꯕꯨ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯒꯤ ꯀꯥꯗ ꯃꯥꯏꯕꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯅ ꯉꯁꯤ ꯀꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯑꯩꯉꯣꯟꯗꯗ ꯅꯨꯡꯁꯤꯅꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯍꯥꯔꯥꯅꯤ? ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯤ ꯅꯍꯥꯛꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯗꯥꯏꯅꯦ꯫ ꯈꯪꯗꯦ, ꯍꯟꯗꯛ ꯆꯪꯊꯣꯡꯕꯤ ꯑꯃ ꯑꯍꯦꯟꯅ ꯊꯣꯏ ꯇꯥꯟꯅꯕꯗ ꯃꯥꯏ ꯄꯥꯛꯄꯤꯗꯣ ꯑꯗꯨꯝ ꯂꯨꯞꯇꯨꯅ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯅ ꯃꯍꯩ ꯈꯔ ꯀꯟꯕ ꯑꯃꯗ ꯊꯥꯖꯤꯟꯁꯤ꯫ ꯑꯣꯍꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯀꯔꯤꯁꯨ ꯋꯥꯒꯅꯨꯗ, ꯑꯩꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯄꯤꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯆꯥꯅꯕ ꯌꯦꯟꯁꯥꯡ ꯑꯗꯨꯗ ꯍꯥꯞꯀꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯑꯗꯨꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯃꯛꯅ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯂꯝꯗꯕ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ ꯅꯤꯡꯊꯧꯅ ꯆꯥꯅꯕ ꯍꯦꯟꯁꯥꯡ ꯑꯗꯨꯗ ꯃꯥꯏꯕꯤꯅ ꯄꯤꯔꯝꯕ ꯄꯣꯠꯁꯛ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨ ꯍꯦꯟꯁꯥꯡ ꯆꯥꯔꯝꯗꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯃꯅꯤ꯫ ꯅꯤꯡꯊꯧꯅ ꯀꯣꯔꯧꯉꯥꯟꯕꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯣꯔꯧꯉꯥꯟꯕꯤꯗ ꯃꯍꯥꯔꯥꯅꯤꯒꯤ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯧꯑꯣꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯀꯣꯔꯧꯉꯥꯟꯕꯤꯗ ꯃꯍꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯁꯥꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯔꯧꯉꯥꯟꯕꯤꯗꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯔꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯕ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯂꯨꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯅꯤ ꯁꯛꯂꯣꯠꯄ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯒ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤꯅ "ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯅꯪ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯑꯇꯣꯞꯄꯒꯤ ꯑꯣꯏꯒꯗꯕꯒꯤ ꯃꯍꯨꯠ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ꯫ ꯅꯤꯡꯊꯧ ꯁꯅꯥꯌꯥꯏꯅ ꯋꯥꯔꯤ ꯑꯁꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯀꯞꯄꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯤꯡꯊꯧ, ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯏꯅꯤꯡꯊꯧꯕꯨ ꯊꯥꯖꯔꯨꯗꯕꯅ ꯑꯩꯅ ꯏꯅꯤꯡꯊꯧꯕꯨ ꯍꯥꯠꯀꯦ ꯊꯧꯔꯥꯡꯂꯨꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯀꯞꯂꯤ꯫ ꯅꯤꯡꯊꯧꯅ "ꯐꯔꯦꯁꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯣ꯫ ꯑꯗꯨꯒ ꯀꯣꯔꯧꯉꯥꯟꯕꯤꯁꯦ ꯑꯩꯒꯤ ꯏꯆꯜꯃꯛꯅꯤ ꯈꯟꯅ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯗꯨ ꯀꯣꯔꯧꯉꯥꯟꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯀꯣꯔꯧꯉꯥꯟꯕꯤ, ꯅꯪꯕꯨ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯨꯔꯦ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯅꯥꯄꯜꯅ ꯍꯦꯟꯃꯟꯈꯤꯕꯅ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯔꯥꯅꯤ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯨꯕꯤ ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯀꯣꯔꯧꯉꯥꯟꯕꯤ ꯑꯗꯨ ꯃꯥꯒꯤ ꯂꯝꯗꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯅꯤꯡꯊꯧꯅ ꯌꯥꯔꯝꯗꯦ꯫ ꯀꯣꯔꯧꯉꯥꯟꯕꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯈꯣꯏꯁꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯀꯣꯔꯧꯉꯥꯟꯕꯤꯕꯨ ꯊꯤꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯥꯛꯄ ꯎꯕꯗ ꯆꯧꯕꯤ ꯑꯃꯗꯤ ꯇꯣꯃꯥꯜꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯔꯧꯉꯥꯟꯕꯤꯗ ꯁꯅꯥ ꯈꯧꯖꯥꯎ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯣꯔꯧꯉꯥꯟꯕꯤꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯄꯥꯔꯤꯒ ꯀꯣꯔꯧꯉꯥꯟꯕꯤꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫